खुरुमजरी इमेज टीवी मीटिंग ताबरी बसिंगबु मेडेनो माइथेम न ताराम न ओक्सरी मसिनु थिली पाव पिजरी कक्सिंग डिस्ट्रिक्ट की कैरक्ता लेबा इरिगेशन एंड फ्लड कंट्रोल डिपार्टमेंट IFCD की इंस्पेक्शन बंगलो IV दा 9 सेक्टर AR की 33 की कंपनी अमा लेसिन न बखोन रखलिबा असि मणिपुर लेंगा की मड़ी लेनबा लोइसंग अमत अयाबा लेते मफम असि कक्सिंग डिस्ट्रिक्ट की कमांडो कॉम्प्लेक्स ओइना सेमगतनबा लेंगाक तक्सिनदुना होनरगनी हाइना वबगाई AC की MLA डॉक्टर उसम देवेन फोंदोक्रे कैरक दाम मखोंग कैथेल द पांगथोकपा मियामगी मिफम अमदा सरुक यारदुना MLA दिबेना मखा तारदुना हाय कैरक लेरिबा IFCD की IB असिदा 33 AR की कांगुना हंजिन हंजिन लाक्तुना लेसिनबा होनबदा मियामना मफम असिदा स्टेट की फोर्स नटना सेंट्रल फोर्स अमता लेबा यारोय हाइदुना अथिंगबा पीदुना ngasi फावबदा लाक्ली मियामगी अपाम्बा अदु खंगना महासु मियामगी मिहुत अमा ओइना मियामगी अपाम्बगी वांगमदा थबक अमता तौरोय मियामगी अपाम्बा अदु मसक खंगना मणिपुर लेंगा की CM अमदी मरी लेनबा सिंगा ताना जरूबदसु मफम असिदा AR थमनबगी अयाबा पीकिबसु लेते हाइबा चपचाना खंगले मरम अदुना हाइरिबा मफम असिदा सेंट्रल फोर्स थमबगी महुता हौजिकी कमांडो न लेरिबा मफम असिदा कक्सिंग डिस्ट्रिक्ट की कमांडो कॉम्प्लेक्स ओइना सेमगतनबा माकी माइकैदगी लेंगाकता तक्सिनदुना होनरगनी अयाबा यावदना लेसिनबा लाक्लिबा AR लेहंदनबा मियाम सुथिंगबियु माकी माइकैदगी सुथिंगनबा मथक थोंबसिंगदा तक्सिनगनी फोंदोकलमखी स्टेट गवर्नमेंट की साइट की कईबा मोइदा लेहनबगी परमिट अदगी लेहनबा अदगी मोइदा खुदिंग सिंजे अखोई गवर्नमेंट साइट की अमा फाव लेते लेहनदनबा कोइ मैम होने बिदसी हाइबा पासी थमजरगा कमांडो की स्कूल लबा लेदा कोइ कमांडो की कॉम्प्लेक्स मो रेलसी हाइबसे मैम इसलेबा कोइ लेबा मैम पाइबी कोइ क्लब सिंग लेनी मैम सिंगसिन पुलप कारा जोइन एप्लीकेशन मा आइमोन सु तोबिरो रेबल CM जिनो हो पाइबरी CM सु तोबिरो अदुगा कमांडो कॉम्प्लेक्स फजबन सेटअप होय होननबदा आई सुमतागा नौरगे कोइ मैम बदी आई बसी नाथो होनबदा वामिन बदी कोइ मैम वामिनरगा कइदो वइदा कोइ सिदा लेटर होनबसिदा कोइ केकी लेजेदो प्रजा कोइना कन्न होनसी हाइबो ngasi miyam gi mifam maduda I Santi Leima Pradhan Kairak GP amasung Salam Dhanabir Member Administrative Committee Wabagai ZP su saruk yakhi ningsing bayabadi hairiba mafam maduda 33 AR gi company ama laisinanaba hanjin hanjin lakpada miyamna thingduna ngasi fawda leihandana laklibani कक्सिंग डिस्ट्रिक्ट की हियांगलम पुलिस स्टेशन की मनुंग सन लेबा हियांगलम हिरानमईदा ngarang nungthil mioi ama masak khangdabasingna makhongda nongmai na kaplambagi thawong adubu yaningba daba phongdoktuna ngasi hiranmai maira paibi amadi Youth Pioneers Association anina khushamnana sinduna lamdam adongi miyamna wakat mifam phangkhrei ima haureima sampuwi community hall da chathakiba ngasi gi wakat mifam maduda saruk yakhibi hiranmai maira paibi gi president ilangbam ongbi balana phongdorakpada ngarang nungthil hiranmai da masak khangdaba singna mioi ama puduna laklaga makhongda nongmaina kaptuna warak watem tawribani haiduna yum mayada nongmaina kaplambagi thawong adu yajaningde asigumba miyamda aki tujungba piba yumlakta satharamba thawong asi makhatana lamdam asida leiriba loop natraga lanai mioi amatana tawbiganu haiki duga khoi singarang si khangdana khoi lekai haitare ko ramai sida yumlak haitare sajida khoi khangdana haitare ni manumina kapena haibagi sumaina thokpa potana je akhoi lekai sida mirakta haibadi chukumba thawdok si thoningde akhoi su yaningde aduga matungda asugumba thabaksi amuk hanna haibadi na oiraga su amana oiraga su masugumba thabaksi yumlakta tawbiganu akhoi si masi aduki matik pamde aduki matik yaningde matungda amu miyam marakta nongmai kapsin biganu amadi miyam da aki akhang yauhan biganu haina thama play card sing paiduna chathak ngasi gi wakat mi form aduga mari leinana Youth Pioneers
Association gi Vice President Sorok Khaibam Chawbana Phongdorakpada ngarang hiranmai gi miyam tinba yumlakta miyoi ama masak khangdaba singna puraktuna makhongda nongmaina kaplaba matung laikai miyamna kanano karino hangbagi tanja pibidana purakliba miyoi sing aduna asokpa adu amu mafam adudagi puduna chatkhiba adugumba miyamda mipaiba pokhanbagi thawong adubu laikai lamdam asigi miyamna akanba mongda yaningde Laibaki luraba tanfam yeknabaga lanthengnagadaba matam asida miyam tinba marakta aikhoi maselgi marakta phuba chaiba nomaina kapana chingbagi thawong sing sathaba asi tawhanjaningde matungda asigumba thawong asi lamdam asomda sathabiganu tangai fadana warak watemdaba yadabagi oiragadi lakpiriba singna laikai club amadi maira paibi singda maram khanghan biramu ngaranggi thaudok adu khanghan biram dabana maram oiraga ngasi ayuk fawba laikai miyamgi chenja chongjariba ikhoida laingaki security force singna laktuna wahang pawhang kaya tawraba si nungaijade haiki Pokso Act asina mapung fana victim oiraba singi justice phangnaba honabada Panel of Support Person ama semba mathau tai haina Manipur Commission for Protection of Child Right ki chairperson Kaisham Pradikumar na phongdokre wafam asi Pokso Act Section 39 gi makhada support tawfam thokpa miyoi singda haujiki matamda chanaba mawongda karamna guideline tawgani haibagi matangda state thaki khana nainabagi thauram ama major khulda leiba Manipur Press Club ki Loktak Hall da pangthokhiba thauram aduga mari leinana phongdokhibani National Commission for Protection of Child Right NCPCR amadi Manipur Commission for Protection of Child Right MCPCR anina khushamnaduna pangthokiba thauram aduda Medical and Health Services ki Director Dr. O Sanahanbi amadi Crime Against Women and Children gi Superintendent of Police PS Maheshwari na Presidium member oina saruk yakhi Thauram aduga mari leinana Kaisham Pradikumar hai sahi sudriba angang singda nataba lichat chatpa miyoi singda karamna chaira fanghangani haibagi matangda miyam punna khangnare masida maru oina sahi sudriba angang singda nataba lichat chatpa matamda Pokso Act asi panba yai hairiba Act asina mapung fana victim oiraba singi justice phangnaba honabada Panel of Support Person ama semba tangai fade angang sing matau karamna loinagani senagani amadi Pokso gi maramda ningthina khanglaba miyoi amana support person oihan bachangi hairiba miyoi asina support person oiraba matamda angang singi oina chapchab justice phanganduna Pokso Act asi matam sangdana victim singi justice puthokpa ngamgani haiba wafam pongdokhi Teacher singi munna khangama mi singna support person oiradi akoina justice sahi amagi manungda Pokso gi trial si loidana mara leiba mi sing adu matik chabadan di pibado kumanbada amadi victim da mabu yamna awaba ohendana mangonda yamna komna thogomongda trial je pung phana chathabada soina mating oigani habi wakhalonda hoina Panel of Support Person chairman nabagi amadi Manipur State ki oiba guideline ma chapchana leinabagi pandamda ngasigi Lamdam asigi ngamkhai ngakpada khutlai ama oina sizinaduna laklaba ariba art form amasu oiriba thang tabu malemda hena khanghanaba honabada mahi asiga mari leinaba kanglon amadi thaksi khasibu haurakliba mahiroi amadi mirol da ningthina tambiba mathau tai haina thang tagi saknairaba oja Padam Shri Awardee K Sanathoiba Sarmana phongdokre wafam asi ngasi thang tagi lamyanba oikhiba Sintak Purel Padmasri G Gaurakishore Sharma Laikidabagi Chahi Mapan Surakpagi Ningsing Thauramda Mahakna Phongdokhibani Imphal East ki Irilbungda Leiba Huyen Lalong Manipur Thangta Cultural Association Nasinduna Association asigi Sanglenda Pangthokpa Ningsing Thauram mari leinana Thangta gi Liklamda Sintak Purel G Gaurakishore na Lauram Bathodang gi matangda Mari Suba Memorial Lecture amasu pangthokhi Hairiba lecture asida lamdam asigi saknairaba critics Buddha Chingthamna Wangang Laduna Laikhidraba Thang Tagi Sintak Purel Gaurakishore gi Maramda Wafam Kaya Phongdokhi Nakal Lamaromda Thauram mari leinana Association asigi Director K Sanathoibana Laikhidraba G Gaurakishore asi Thang Ta da natana lamdam asigi Isai Jagoi Lilana Chingba Art Form Sing Mamsul Thana
Wahonaramba Mioi Amakakni Asigumba Sintak Purel Asina Lauramba Taudang Adubu Ningsingduna Mahaki Maramda Memorial Lecture Asi Pangthokpani Amaramda Manipur ki thang tabu India lengakna masak khangbiduna Khelo India Games ta fawba yauhankre adubu thang ta hairiba art form asi culture madi sport ani thokna khaidokpa yai thang ta gi asengba masakti martial art amani maru oina lengak ngakpa amadi salan gi mahai ama oina horakpani salan gi saruk khara lokthokuna masana romda puthokuna thang ta da yauriba khutsa gi haisingba sing adu sangdam nabani Mahakna makha taraduna hai thang ta asi mapung fawa art amadi culture ama oibana sport ki lamda puthokpada hena mapung fagani khalli hojik thang ta gi saruk khara sport ki lamda puthoktuna olympic ki thak yauna ba honariba asi lamdam asigi sauthok saningai ni malem gi miyamna nongma masak khangbirakuna olympic ki thak ta phawba yaurakani haibagi achet pathajaba lai Olympic ki thak fawa yaurabasu asengba culture adudi mangloi aduna lamdam asigi art amadi culture oiriba asigi dama sauthokpam thoki adubu thang ta da yauriba iramdam asigi oijaba ritual gi oiba thabak thauram leiba ki sahong ngahong nabana chingba kaya gi yauriba sing asidi sport ta pushilak pachumloi haiki maram asina haurakliba naharol singna thang ta gi sport ta thawa yauna Chaklakliba singnasu masigi culture asi khangna chatpa mathau tai haiki ngasigi thauram aduda Manipur University of Culture gi Deputy Registrar Dr. L Surjichu saruk yakhi 1980 September 28 da linkhatkiba Thambalmari College oinamgi ahanba Thambalmari College alumni meet thauram college asina shinduna ngasi pangthokre College asida pangthokiba thauram maduda Manipur University gi Vice Chancellor Professor N Lokendra PWD Manipur gi Project Director cum Chief Engineer EAP Yumnam Joykumar TMC Alumni Association President Dr. Oinam Mohindro Thambalmari College Oinam gi Principal Professor KS Mohan na athoiba mithunglen oina saruk yakhi thauram maduga mari leinana Manipur University ki Vice Chancellor Professor N Lokendro na fongdokhibada institution ama semgat sagatpa fahanba haibasi commitment amaga loinana hotnaba changi manglan ama sagatpa changi industries phajana leitaba border state oibana education na transformative agent oiduna anoba technology anoba ideas anoba spirit loinana samas asiga iroinana chattaba yade khanduna chahi kunthra gi mamangdagi ahal oiba kayana college asi linkhat lambana college asina full fledged oiba ngamlakpani loinana institution ama chokhatpada alumni gi thodang yamna chauna changi haiki thauram aduda alumni director amadi college profile su phongki Lamdam asigi mahairoi kayana masagi oijaba thadoktuna mareibak ki dama khonariba asi tasengna sauthokpa poki miyam gi thabak tawrabasu mahairoi ama oina tungi thabak tasu mai onsinba mathau tai haina social welfare department gi director ngangom utamna phongdorakli wafam asi ngasi apunba ireipa ki mahairoi sinpang loop aims ki tarani thoirak suba mapok umon gi thauram ama JN Manipur Dance Academy da phongdokhiba Pangthokiba thauram aduga mari leinana phongdokhibani thauram aduda Manipur University gi Department of Law gi Head of Department Dr. Yumnam Premananda AIMS ki President Oinam Nikasan AIMS ki Advisor Puyam Joy IKAL gi Secretary General Wahengbam Luwang Leimana thauram adugi mithunglen oina saruk yakhi thauram aduga mari leinana Director Uttam Nahai Manipur gi hujik tangdu leita daba fibam asida mahairoi kayana masagi lairik tambadagi maramdam kanba amadi awaba taraba kaya asigi mateng tawbana hena lumna lauduna miyam gi thabak kaya tawri mahairoi ama oina miyam gi mateng tawba iramdam nungsibagi mami tabada aduki matik chauthokpa poi miyam gi oiba thabak thauram kaya tawrabasu mahairoi ama oina tungi oiba lambi su semna bo honaba tangai fade haiki Kamada angang trafficking problem ama thok sodagi akoi ji songgi mokti angang Manipur gi angang yaram bodagi PIL na la na hairiba order si lei
ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯅꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯈꯛꯀꯤ ꯋꯥꯔꯤ ꯅꯠꯇꯦ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟ ꯍꯥꯏꯔꯤꯁꯤꯅ स्टेट अमदगी अतोप स्टेट अमदा अंगांगसी ग्रुप सेमगा अमरोमदा थौरम अदुगा मरी लेनना ओइनाम निकासन फोंदोरकपदा एम साफोंलकपदगी ngasi फावबदा लमदम असिगी ओइबा इशू कयादा सरुग यादुना लाकली मियोइबगी पुनसिबु कन्नबा होनबदा मरु ओइना चंगलिबा ईपीबगी कानबसु तोंगान तोंगानबा मफम कयादा अवेयरनेस पीबा चटनबा सेम सारी लोइनना हौजिक हौजिक लमदम असिदा नुपी अंगांग सिंगी ओइबा ताही उहैदबा कया अमा थोकलकलिबा असिगी मतंगदसु तोंगान तोंगानबा मफमदा चट्टुना अवेयरनेस पीबगी थबक चट्थदुना लमदम असिगी ओइबा थबक थौरांग कया लेपल लेटना पाइखतखिगनी हाइखी Federation of Civil Society Organization Fox Bisnupur District Nasinduna 4 days training program on cultivation of pleurotis mushroom and cultivation of Schizophyllum commune Kanglayen Fox Office Ningthaukhong Bazar Bisnupur District ta ngasi hongdokre Tharamduda Fox Manipur gi President T.H. Manihar Vice President B.M. Yaima Saha Secretary General Punil Kumar Angom Manipur Women Federation gi President K.S. Shini Secretary T. Demona Fox Bisnupur District ki President Alauddin General Secretary O. Santa Fox Bisnupur District Women Wing gi R.K. Asalata Secretary R.K. Nomitana Athoiba Mitunglen Singh oina saruk yakhi Thauramduda Bisnupur District ki Ima Ibel Kayana training aduda saruk yabaga loinana अखंग अहि कयाना मुसरूम अमदी कंगलायन मतौगरम न माइ पाकना थागनी हाइब तापी तंपीरी फोक्स मणिपुर की प्रेसिडेंट टी.एच. मनिहार न फोंदोखिबदा चिंजाकता मिपाल तांद्रबा इकोनॉमिक ग्रोथ लैरबा मतम अदु खक्तदा अखोइना सौखतपा मिखा पोंदबा लैबाक अमा ओइबा ngамगनी अखोइगी स्टेट असिदा मपाल लमदगी चाना थक्नबा पोलम सिंह पुसिलक्ट्रगदी अखोइसी हिंगलरोइदबा अमगुम खन्नरीबा अकीबा अमा लैनरी मसी थादोक्तुना अखोइगी हई सिंगबा उठोक्तुना चिंजाकी पुथोकनबा होटनरसी मणिपुरदा लैबाकी दमक थोकलिबा ऑर्गेनाइजेशन लुप खुदिंगना सेल खाइबगी हईनबी थादोक्तुना पोथोक पुथोकलगा इशाना इशाबु हिंगहन्नबा होटनबगी हईनबी रक्ता संक्षिन मिनसी हौरकलिबा नहा कयाना मसा मसाबु मरोमदोम लेपचनबगी हईनबी सेमगतलसी हाइकी पोरकदगी हाइबगी वखलोन से मसी मखन पि दुना दना अखोइगी मिंगोंदगी खरा खायर कांद मिंगोंदगी खरा नीरगा तोगान तोगान मयामदगी डोनेशन तौरकांद अखोइना अखोइगी लान हौबनी खंगते हाइ इमा लेबाक सिनी निंगा तमनबनी खंगते हाइबसे मसी ओइरोइदेबना मरम ओरकांद हुजिक्तगी होना लॉन्ग टर्म प्लान तौरकांद व्हाट इज आवर फ्यूचर हाइबसे मसी व्हाट इज आवर मणिपुर की फ्यूचर हाइबसे कैनो हाइबसी जिदा कोक थादा बिरकांद लोइनबक डिपेंड इकोनॉमी द तौरकदबनिना को इकोनॉमी जि सपोर्ट अनबगी पानमजु सरुक याबियो अखोजु सरुक या ngasi Jiribam Forest Division namadi Paripuri athauba Ningsing Loop Jiribam anina sinduna be part of the plan haiba theme da pangthokiba International Day for Biodiversity gi thauram Jiribam gi usathol da leiba Ningsing khunda miyamna usara kaya thaduna chamna thauram pangthokre ngasi gi thauram asiga mari leinana DFO Jiribam Ilangbam Nirmala Chanuna haikibada ngasi Biodiversity Day 2024 ga mari leinana Jiribam gi Ningsing Khul Biodiversity Park da Jiribam Forest Division namadi Paripuri athauba Ningsing Loop anina pullaga ngasi usara kaya thaduna Biodiversity Day gi thauram pangthokli matung tarakpadasu miyam punna sidagi henna mapung fana pangthuktuna sahi gi Biodiversity Day bu celebration tausi haina phongdokhi sing satra sing media sing na biodiversity ki matang da phajana mayam da khangan biduna mayam gi mateng ga loina na biodiversity forest ki sokchala iba mayam gai se amuka hanna reverse tawna bai damakta amasung ka hena sokchan dana bagi damakta mayam gi Jiribam gi laidiba praja sing dagi aina mateng jari hana haijana Paripuri athauba Ningsing Loop Jiribam gi Secretary T.H. Ratan Singh na phongdorakpada ngasi Jiribam Forest Division gi maikaidagi ursa Jiribam da leidiba CSOs
mayamna saruk yaduna u sara thaba yaubibagi damak thagachari loinana be part of the plan haiba team da makna khanthabiduna ekhoi environment asibu ngak senaduna thamsi haiba wafam sing phongdokhi tang sida ngasin nuklil pau pizaba loijare miding tabiri basing bu amukhan purumjare